ꯃꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯤꯀꯣ ꯑꯗꯨꯕꯨ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯁꯦꯝꯗꯕ ꯌꯥꯗꯕꯅꯦ ꯈꯜꯂꯒ ꯁꯦꯝꯃꯛꯄꯅꯦ ꯉꯁꯤꯒꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯛ ꯋꯥꯅꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯐ꯭ꯔꯣꯗ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯃꯤꯉꯣꯟꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯅꯤ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯊꯣꯛꯂꯛꯑꯦ ꯃꯊꯪ ꯊꯣꯛꯂꯛꯑꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯀꯥꯟꯗꯅ ꯀꯣꯜ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯗꯒꯤ ꯅꯨꯄꯤꯅ ꯅꯨꯄꯥꯅ ꯀꯣꯜ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯕ꯭ꯔꯣ ꯁꯔ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯏ ꯀꯣꯃꯔꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯔꯨꯏ ꯁꯨꯃꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯈꯜꯂꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁꯀꯤꯅꯤ ꯑꯗꯒꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯗ ꯁꯦꯠꯑꯞ ꯇꯧꯅꯕꯅꯦ ꯑꯗꯨꯅ ꯅꯪ ꯂꯥꯛ 1,000,000 ꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯂꯥꯛ 2 ꯄꯤꯌꯨ ꯍꯥꯏꯕ ꯂꯥꯛ 2.5 ꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯕ ꯂꯥꯛ 1.5 ꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯦ ꯑꯗꯣ ꯑꯩ ꯄꯩꯁꯥꯁꯦ ꯄꯤꯁꯤꯔꯥ ꯄꯤꯒꯨꯝꯁꯤꯔꯥ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯏ ꯀꯣꯃꯔꯁꯀꯤ ꯃꯇꯥꯡꯗ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯕ꯭ꯔꯣ ꯊꯦꯡꯅꯩ ꯑꯗꯨꯗꯒꯤ ꯑꯩꯅ ꯕ꯭ꯔꯣꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯣꯜ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯁꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯆꯨꯝꯃꯦꯁꯨ ꯍꯥꯏꯔꯣꯏ ꯂꯥꯜꯂꯦꯁꯨ ꯍꯥꯏꯔꯣꯏꯀꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯣꯂꯦꯖ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯗꯤꯁꯥꯏꯗ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯄꯩꯁꯥ ꯊꯥꯗꯗ꯭ꯔꯤꯀꯥꯟꯗ ꯏꯁꯥꯅ ꯍꯥꯟꯅ ꯃꯨꯟꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯆꯨꯝꯃꯦ ꯈꯜꯂꯒꯗꯤ ꯊꯥꯗꯕꯤꯌꯨ ꯂꯥꯜꯂꯦ ꯈꯜꯂꯒꯗꯤ ꯇꯧꯕꯤꯔꯅꯨ ꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯦꯀꯣ ꯑꯩꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯑꯩꯒꯤ ꯅꯣꯂꯦꯖꯇꯣ ꯁꯦꯌꯔ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄ ꯄꯣꯠꯇꯨꯗ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯐꯖꯅ ꯃꯌꯥꯝꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯊꯝꯖꯔꯛꯀꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏ ꯀꯣꯃꯔꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯈꯪꯕꯤꯌꯨꯀꯣ ꯏ ꯀꯣꯃꯔꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯃꯔꯁ ꯍꯥꯏꯕꯅꯤ ꯏ ꯀꯣꯃꯔꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯝꯄ꯭ꯂꯤ ꯅꯪꯅ ꯉꯁꯤ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯣꯛꯏꯗꯣ ꯑꯣꯐꯂꯥꯏꯟꯗ ꯂꯩꯀꯥꯏ ꯑꯃꯗ ꯑꯣꯔ ꯕꯖꯥꯔ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯏꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯑꯣꯟꯂꯥꯏꯟꯗ ꯏ ꯀꯣꯃꯔꯁ ꯍꯥꯏꯁꯦ ꯅꯪꯅ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯣꯟꯂꯥꯏꯟꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯌꯣꯜꯂꯛꯏꯕ ꯅꯪꯒꯤ ꯁ꯭ꯇꯣꯔꯗꯣ ꯑꯗꯨ ꯅꯪꯒꯤ ꯗꯨꯀꯥꯟꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯁꯇꯦꯝ ꯀꯌꯥ ꯑꯃ ꯀꯃꯥꯏꯅ ꯃꯥꯔꯀꯦꯇꯤꯡ ꯇꯧꯅꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯜꯁ ꯇꯧꯅꯤ ꯀꯃꯥꯏꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯦ ꯃꯅꯨꯡꯗ ꯂꯩꯖꯈꯤꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯦ ꯍꯥꯟꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯤꯌꯨ ꯏ ꯀꯣꯃꯔꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯕꯤꯌꯨ ꯁꯤꯝꯄꯜꯅꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯃꯥꯖꯟ ꯑꯗꯒꯤꯗꯤ ꯃꯤꯟꯇ꯭ꯔꯥ ꯐ꯭ꯂꯤꯞꯀꯥꯔꯠ ꯗꯤꯁ ꯑꯥꯔ ꯑꯣꯜ ꯏ ꯀꯣꯃꯔꯁ ꯉꯥꯛꯇꯅꯦꯕ ꯁꯤ ꯃꯌꯥꯝꯁꯤꯅ ꯏ ꯀꯣꯃꯔꯁꯇ ꯂꯣꯏ ꯆꯜꯂꯦꯕ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯏ ꯀꯣꯃꯔꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯣꯃꯔꯁ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯦ ꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯏ ꯀꯣꯃꯔꯁꯀꯤꯗꯃꯛꯇ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁꯀꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯁꯤ ꯅꯪ ꯁꯤꯗꯩ ꯁꯤꯕꯨ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯏꯠ ꯗꯖꯟ ꯃꯦꯛ ꯁꯦꯟꯁ ꯑꯦꯠ ꯑꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯊꯕꯛ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥ ꯄꯤꯗꯣꯏꯅꯣ ꯁꯤꯁꯤꯅꯤ ꯌꯥꯝꯅ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯅ ꯄꯩꯁꯥꯁꯨ ꯄꯤꯖꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯃꯣꯁꯟꯁꯨ ꯑꯩꯅ ꯇꯧꯗꯣꯏꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯄ꯭ꯔꯣꯃꯣꯠꯁꯨ ꯑꯩꯅ ꯇꯧꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯣꯠꯇꯣ ꯁꯤꯝꯄꯜ ꯀꯩꯅꯣꯝꯗ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯏꯟꯐꯦꯛ ꯑꯩꯅ ꯃꯤ ꯈꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯗ ꯍꯪꯉꯦ ꯅꯣꯏꯒꯤ ꯀꯝꯄꯅꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯏ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯃꯃꯤꯡ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯕ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯐꯔꯦ ꯅꯣꯏ ꯀꯝꯄꯅꯤ ꯃꯃꯤꯡ ꯂꯩꯇꯦ ꯑꯗꯨ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯆꯧ ꯕ꯭ꯔꯦꯟ ꯑꯦꯄꯜꯒꯨꯝꯕ ꯕ꯭ꯔꯦꯟ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯕ꯭ꯔꯦꯟꯁꯤꯡ ꯑꯩꯈꯣꯏ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯊꯕꯛ ꯇꯧꯕꯅꯦ ꯍꯥꯏꯌꯦ ꯑꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯣꯏꯒꯤ ꯅꯁꯥꯒꯤ ꯀꯝꯄꯅꯤ ꯕ꯭ꯔꯦꯟ ꯃꯃꯤꯡ ꯂꯩꯇꯅ ꯀꯃꯥꯏꯅ ꯅꯣꯏ ꯑꯦꯄꯜꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯅꯣꯏ ꯑꯆꯧꯕ ꯕ꯭ꯔꯦꯟꯒ ꯀꯃꯥꯏꯅ ꯇꯥꯏꯠ ꯑꯞ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯁꯤꯗ ꯑꯗꯨꯝ ꯑꯩ ꯐꯥꯕ ꯉꯝꯃꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯣꯏꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯂꯝꯗꯩ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯄꯨꯝꯅꯃꯛꯀꯤ ꯆꯨꯝꯃꯅꯤ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯒꯤ ꯃꯤꯅ ꯇꯧꯅꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯁꯤ ꯄꯨꯝꯅꯃꯛꯀꯤ ꯆꯨꯝꯃꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯇꯥꯜꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯉꯥꯛꯀꯤ ꯋꯥꯈꯜꯅꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏ ꯇꯥꯔꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯤꯅꯔꯒ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯏ ꯂꯣꯏꯅ ꯇꯥꯟꯅꯔꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯈꯔ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕꯤꯌꯨ ꯗꯤꯞꯂꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯌꯨ ꯆꯨꯝꯗꯣꯏꯔꯥ ꯆꯨꯝꯃꯣꯏꯗꯣꯏꯔꯥ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯁꯤꯗꯤ ꯂꯥꯛꯀꯗꯣꯏꯁꯦ ꯂꯥꯛꯑꯣꯏꯗꯣꯏꯔꯥ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯣꯡ ꯇꯔꯝꯗ ꯀꯩ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯖꯅ ꯍꯥꯟꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯌꯨ ꯃꯤꯅ ꯍꯥꯏꯔꯛꯑꯕꯅꯦ ꯅꯪ ꯂꯥꯛ 1,000,000 ꯊꯥꯗꯔꯗꯤ ꯅꯣꯡꯉꯥꯜꯂꯒ ꯊꯥ 3 ꯂꯩꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯁꯤꯗꯩꯁꯨ ꯄꯩꯁꯥ ꯇꯥꯜꯂꯅꯤ ꯍꯥꯏꯕ ꯆꯤꯡꯕ ꯋꯥꯒꯨꯝꯕ ꯍꯥꯏꯔꯛꯑꯒ ꯅꯪꯅ ꯁꯤꯗ ꯍꯥꯒꯠꯆꯔꯒ ꯅꯨꯡꯉꯥꯏꯖꯔꯒ ꯅꯁꯥꯅ ꯁꯤꯗꯩꯁꯤꯗ ꯍꯤꯡꯒꯣꯜ ꯕꯟꯗꯣꯛ ꯊꯝꯅꯤ ꯈꯜꯂꯤꯕ ꯑꯗꯒꯤꯗꯤ ꯄꯣꯠ ꯑꯃ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁꯥ ꯄꯤꯅꯤ ꯈꯜꯂꯤꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯈꯤꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯗꯨꯅ ꯁꯣꯏꯈꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯌꯦꯡ ꯄꯨꯝꯅꯃꯛ ꯕ꯭ꯔꯣꯛ ꯆꯠꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯥꯡ ꯇꯥꯛꯄ ꯃꯇꯝꯗꯗꯤ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯌꯨ ꯏꯁꯥꯅ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕꯤꯌꯨ ꯍꯥꯟꯅ ꯁꯤ ꯐꯖꯅ ꯈꯪꯕꯤꯌꯨ ꯍꯥꯏꯕꯗꯤ ꯍꯣꯏ ꯔꯤꯖꯅꯦꯕꯜ ꯑꯣꯏꯇꯥꯔꯗꯤ ꯌꯦꯁ ꯁꯤꯒꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯆꯨꯝꯃꯦ ꯁꯤꯒꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯚꯦꯂꯤꯠ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯂꯣꯌꯦꯜ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯒꯤꯗꯤ ꯑꯆꯨꯝꯕ ꯄꯣꯠꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯌꯦꯁ ꯌꯨ ꯀꯦꯟ ꯒꯣ ꯏꯟꯚꯦꯁꯠ ꯏꯠ ꯋꯥꯠ ꯑꯦꯚꯔ ꯗ ꯑꯦꯃꯥꯎꯟ ꯏꯠ ꯏꯁ ꯂꯥꯛ 1,000,000 ꯑꯣꯏꯁꯨ ꯂꯥꯛ 2.5 ꯑꯣꯏꯁꯨ ꯅꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯑꯆꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯏꯟꯚꯦꯁꯠ ꯇꯧꯕꯤꯌꯨ ꯅꯠꯇꯕ ꯐ꯭ꯔꯣꯗ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯊꯦꯡꯅꯕ ꯂꯩꯕ ꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕꯅ ꯁꯤꯒꯨꯝꯕ ꯍꯪꯉꯛꯄ ꯇꯥꯔꯗꯤ ꯍꯥꯟꯅ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕꯤꯅꯕ ꯑꯗꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ
चानिंगाई थकनिंगाई बु लेरक्तरब मतमसिदा अवाबा क्या आम लाकदब मतमसिदा मिंगोंदगी लाख अमा मखाई लौरगा लाख अनि अदुदुना अफबो ओरदि फब मागी पुंसिदा काना जगदबो ओरदि फब लाख अनि लौरो सुमाय पुरगा हयेंग मी मपालमदा पुरगांदा कानाबा केम फंगौतरगा ब्रोक चलौरगा सोमदा लाइराबा लेहौतादे वहाउदुसि कनानो नंग खतने वहाउदुसि नंग वाबा हाइबसे सोसाइटी वारकदुनि इमाई पा वारकदुनि मयाम वारकदुनि अदुना सिगी पोचाना मुन्ना खंथबियु करिनो तौरी पोचे हाइजे फलना खनबियु को अदुना त्रगदि मिट पांगथोकबियु अदुना पैसा तान बै लंबेल जैंगा सि मयाम दसु एड तौजरंगे को पैसा तान बाइब पोचे मयामना क्विक वे से है मैम से क्विक वे से थी है सूमायन पैसा ताल हें था अहम सूमाय पैसा पाइदे था मरीद पैसा पाइदे मे माना सूमायन लाख अहम मरी तानगे अयु सूमाय तानगे सी वखन चेलगदी सूंगा यारोय सी वखन चेलग सूंगा यारोय कई रियलिटी अदुमाइन तब पोचे सी गाक्तंगी वरी गाक्तंगी वरी था मरीद कमाय अयु सूमाय सूमाय तानदुना कमाय कमाय सिदे करोड़पति कमाय ओइदुन सी जस्ट गाक्तंगी फ्रॉड गाक्तंगी पांगाय हाइजन पोना मतम चंगे बिजनेस अम बिल्ड तौ मतमदा पैसा तान मतमदा मतम चंगे रेयर ने दुम थोई मैम सिंह अदुना कितंग वखन खंतबियो अदुना सिगुम पैसा हिंगोल बंदोक थमगा केन तोक सी मैम सिंह अदु सरपुदे इन मैम दा हाइदुसे सिगुम खंगदुसे केन नॉलेज वापगिने को खंगदब हाइदि माना तालदि चुममनी हाइ पोजे खनबगी दमकता वखन जिते खंदब ngमदबगी सिगुम थोइने अदुना इन मैम दा हाइदुसे इसागी नॉलेज से सिदा इन्वेस्ट तो सिदा अपग्रेड तो खंगनब तमनब दे कमाइना आई सी तौरगा कमाइना फंगदगे दे कई कई अनोब स्किल्स आई तंब्याबगी कमाइना लंबेल तोप लेगे कई कई खंगदब पो लेते तमनब होनबियो राइट पीपल दगी तमनब दगी नंगी काना काना फंगदब मफम तमनब होन अदु दोइने इन्वेस्ट तोबियो अदु इतारदि के दोगुनी हाइ मतमदा ngasi नंगना पैसा लेतना नंगना वार थादा जगी बेतारजु मतम खर लेरगदि नंगना तमौरिबा नॉलेज सुना नंगी थोंगजे मथक मथक हांगकनी अदुना सिगुम पोट अम लाक मतमदा नंग याम लाइना फाबा ngमगनी सिजे चुमिरा लालेरा हाइ पोचे आइंगोदा याम लाइना फाबा ngम आई के दोंग मिंगोंदा आई थबक तौबैदमता लाख अमा खाइ केदोंदा पिरो लाख अनि खाइ केदोंदा पिरो अदुसु ई कॉमर्स की दमकता अदुसु मसानाबु खंगदब कइनो तौरी पोचे खंगदब पोतुगी दमकता ए दुकान दो पैसा थादगदब नते अदुना सिदी इसा इसा दा लेरे इसा इसा ना मिट पांगथोक पिरो मी लोइना ओइरबा ngaतनी हाबदि मेच्योर ओइरबा ngaतनी वखन खनबा ngमबा ngaतनी अदुना सिगुम पोचे सुम थेंगना लाइगदि कोइजे कमाइन चौकत कदोइनो हाबदि सिजु खनबिरो मिंगोन सुम पैसा थादा लेबा मपालमगी मीने पुसलादि थाजबा मैतै मसाना पुसलादि थाजदबा सिगुम पोचे थादोक पिरो अदुगा मुन्ना वखन खलगा अꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯐ꯭ꯔꯣꯗ ꯃꯌꯥꯝꯁꯤꯡꯁꯦ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯄ꯭ꯔꯤꯚꯦꯟꯁꯟꯁꯦ ꯏꯁꯥꯅ ꯂꯧꯕꯤꯔꯣ ꯀꯣ ꯁꯤꯗꯒꯤ ꯋꯥ ꯌꯥꯝ ꯁꯥꯡꯍꯟꯕꯤꯒꯅꯨ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯔꯣ ꯂꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯀꯣ ꯗꯦꯅꯤꯜꯅ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯗꯤ ꯁꯨꯃꯥꯏꯅ ꯇꯥꯜꯂꯦ ꯈꯣꯠꯂꯦ ꯄ꯭ꯂꯤꯖ ꯅꯁꯥꯅ ꯔꯤꯁꯔꯁ ꯇꯧꯖꯔꯣ ꯀꯣ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯒꯥꯏꯁ ꯌꯥꯝ ꯊꯨꯅ ꯃꯊꯪ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯅꯦꯝꯃꯛꯄ ꯉꯥꯏꯁꯤ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯑꯩ ꯁꯦꯌꯔ ꯃꯊꯪ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯂꯥꯏꯐꯇ ꯑꯦꯗ ꯇꯧꯔꯛꯅꯕ ꯚꯦꯂꯨ ꯀꯌꯥ ꯑꯃ ꯑꯦꯗ ꯇꯧꯔꯛꯅꯕ ꯃꯊꯪ ꯑꯩ ꯄꯨꯊꯣꯛꯆꯔꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯦ ꯇꯧꯃꯤꯟꯅꯁꯤ ꯂꯥꯟꯁꯦ ꯌꯥꯝ ꯊꯨꯅ ꯅꯦꯝꯊꯕ ꯑꯗꯨ ꯏꯪ ꯆꯤꯛꯄ ꯑꯣꯏꯔꯛꯄ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯁꯤꯗꯒꯤ ꯁꯦꯝꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ